नौना सेमजिल साजलखिबा MG Avenue da leiba Mahatma Gandhi gi mitam thinba park ngasi Manipur gi Governor Ajay Kumar Balana maikhum hangdoktuna miyam da sinakre Bajar Development Committee na sillaga MG Avenue da pangthokiba maikhum hangdokpagi thoram aduda Thangmaiban AC gi MLA KH Joy Kishan Committee asigi coordinator Yogesh Jain amadi Renovation Committee gi co-mentor singsu sarukyaakhi Nauna semjin sajinba loiraba Mahatma Gandhi gi mitam amadi park adu maikhum hangdok laba matung Governor Ajay Kumar Balana Mahatma Gandhi gi mitamda laisu katuna ikai khumnaba utkhi loinana tongan ba nat ki oiba jagoi isai amadi lining laishon gi thauramna chingba kayasu pangthoktuna Governor Ajay Kumar Balada mityeng tahankhi Mahatma Gandhi gi mitam amadi park adu nauna semjin sajinbada achauba thaudang laukhiba Bajar Development Committee bu thagatladuna MLA Joy Kisana hai Committee asina lauriba thaudang ase Manipur gi khaknatana India pumbagi oina lemjaningai oiba amani masida hena pukning thaugatningai oiribadi lengak amadi miyamgi mihutna tauramdraba thabak ama Bajar gi community amana pangthorakpa asini thaurang asida mahaki maikeidagi thoidokna achauba mating pikhiba leite ngasi Bajar community da paikhalakliba khongthang asi maheyal hansi hairabadi Bajar asisu taru tananba ama ohennaba thaurang tawba chumgani maduda mathau taba pumnamak mahaki maikeidagi angamba mating pangge haina Joy Kisana phongdokhe mahakna makhatana hai Mahatma Gandhi gi damak asigumba khongthang ama mahaki constituency manungda paikhalakpa asida chauthokpa phawi non violence gi matengna British gi makhuttagi India ning tamba purakhibagi damak Mahatma Gandhi bu malem gi miyamna ikai khumnaba utlibani asigumba non violence gi khulai asi sijinnaraga lamdam asida khundaminariba phuruk khudingmakna makhoi gi apamba adu talabadi lamdam asi tangdu leitaba haibadu oigani haina MLA Joy Kisana makhatana phongdokhi Mahatma Gandhi PTV Singh Paul Magna non-violence movement na okay para saving the mukhala tuna ibse adum may klara ba itihas da irna lerwa adu na Manipur da su okay lady bakang khuding musina magi apam se non-violence on sija lagadi Manipur Shanti hai to aishu akui boy jik central addressing ki mogi directive ki Sri Ajay Kumar Balaji na Manipur Shanti hujana ba आगे बढ़ो यहाँ बैठो सब नहीं बैठना Shanti ko tam hanjile hai se adu miyam khame offer ni